अथिंग थुगाइदुना मणिपुर चंगलखिबा नन लोकल सिन्नी 19 देसी ILPS न फारे खरुंजरे IS3 पाउमें ताबिरबसिंग तराम नोक्चरे हौजिमा पुंगेबा पाउ लमदम असिगी येनुमी सिंह कन्ननबा ILP नत्रगा मानब बिल अमा पास तौगदबनि हाइबा दाबीदा JCILPS na sangshiliba khongjang manung channa nan local sing manipur da changlakpa thengliba asibu thugaiduna changlakpa nan local singni 19 JCILPS na fare masigi matang da ngasi JCILPS ki office da pawgi mifam ama pangthokre committee ki convener in charge BK Moirang Chan haikibada ngasi Imphal hotel mamang dagi fakiba nan local singni 19 da si Simpex company na Tamenglong da paikaliba thong sabagi thabak yawarna ba lakibani Makoi 19 asi Guwahati dagi mau phawba Blue Hill gi gari number 2062 da lakibani madugi matung da mau dagi Imphal phawba local bus registration number MN01 2085 da lakibani makoi sing asi purakhiba Blue Hill gi gari 2062 asida amuk hana Guwahati da phon khragani makoi bu purakhiba Blue Hill amadi local bus yauna Blue Hill ga mari leinaba agent khudingmak tha ama athing bathamle mahangna makhata na haikibada Sinmising asibu pusilakiba Simtex company na hayang phawbagi manungda JCILPS ka wakal taminagadabani maduna trabadi company asi athingba pirakpa yai JCILPS na sangsiliba khongjang asi anti-Indian oiba khongjang nate yelomi sing kananaba bill ama puthoknaba haibada Manipur sarkar amadi Bharat sarkar na thawoiraktabadagi khongjang asi changsinbani haike JCILPS na ngasi changgeliba mito mian cha sing Manipur changkoda pass pai da bathi dana koina athingba thamiba political party की leader सिंह बहुत ऐतिंग बत्ता में बच्चे कोई anti India होई ना कोई चंगेन में खोंजन नते anti India होई बजी अदुम वोकल feeling चेन बस नते अदुगा चंगाई बा मिवी सिंह जिसवे कोई ये ना बस नते मशीद तंगाई फदना मनपुर गवर्नमेंट ना मधी इंडिया गवर्नमेंट ना येलो में कन्नन ना बगी दमक चंगेल लिबा ये वो ची थोड़क तबा अमदी बिल सी पास तो वही वोकल में कोई तो सेलेक्ट तब ना मरम मोर कांगो दा तंगाई फदना कोई चंगेल लिबा एजुकेशन की पार्ट अमोइना कोई निसिगुम्बा खंगंगी चंगेन बनी हाइबा वाफम सिमदु थमजरी Manipur da lairiba mahiroi sing maru oina higher secondary parikha da mai paklaba singna Central Sector Scheme gi scholarship lahongnabagi damak Manipur da lairiba college amadi higher educational institution singi oiba mifamama ngasi Directorate of University and Higher Education gi conference hall da pangthokre mifamadu da Council of Higher Secondary Education Manipur gi chairperson TS Chitra Secretary Dr. Maishnam Vidyasagar, University and Higher Education gi Joint Director T. Ojit Amade, Council of Higher Secondary Education Manipur gi Joint Secretary Babudon Sapamchana Chingba Mirikana Sarugyake, Secretary Dr. M. Vidyasagar na Ministry of Human Resource Development na Central Sector Scheme gi Scholarship asi 2008 tagi board ta sinaduna lakpane. Andak sahigi oina September tang 13 da scholarship asi apply tawbagi aroiba matam oirabasu Auzik Fawba Mahiroi Singh yamna apply tawaktre. State asigi phangliba kota masingna chama marfu mathoini. Kota masing sapchana longnanaba college singi principal singna hotnabiu haike. Chairperson TS Chitrana kota masing mangan bahaibasi state asigi oina sauna mangjabani kota phangnabagi khudong chaba asi Mahiroi Singhda matam chana khanganbiu haike. Sigi meeting si koina aroina college ki oda authority oigiriba oda singda कोई छात्र सिंधा हाइपर स्कॉलरशिप की तानाबा बेनिफिट खुदों साबा सी छात्र सिंधा मांगन कुसी असी मतम सामा फाइनेंसी हाइदना मधुगी पांडम लपे मीटिंग सी कोई केला तो बनी Nationalism and Patriotism haiba theme da Kunmatu Subai Inter College Literary Meet ngase Manipur University ki centenary hall da hodokre hodopagi tholam da Dean of Students Welfare ki Professor and Mohilal Senior Advocate Khaide Mani Musugi President CIS Manglem Tona Chingbana Maru Oiba Misingona Sarukyake Musugi President CIS Manglem Tona Nationalism Amadi Patriotism Ama Lamdam Asigi Miyamda Sagatna Bakona Bada Education Yawdaba Yaroi School Amadi College Singi Syllabus da Lebak Ningbagi Oiba Masak Sing Yawba Saruk Sing Hapa Darkar Oide Isai Sereng Chingbana Lebak Amagi Apunba Saktam Sagat Padasu Achoba Thodang Lowi Haike
nationalism has the nationalism and patriotism has the nationalism miyamsina akoi culture akoi loan akoi lebang si wakalasi lektra bata ne akoi misi naisida akoi nationalism yugi one of lektra hakari aduna ngasi miyamsina akoi nationalism and patriotism masi lakna bakna bata akoi thodang ne masaw tinjani Juvenile Act 2015 की मतंग दा District Child Protection Unit सिंगी ओइबा निमित निनी सतकदबा ट्रेनिंग प्रोग्राम अमा ngasi Manipur High Court ta hodokre. Manipur State Legal Services Authority, Manipur Commission for Protection of Child Rights amasung Manipur Alliance for Child Rights na sinduna Justice for Truth haiba thimda High Court ki auditorium da pangthokpa training hodokpa gi thoramda Manipur State Legal Services Authority ki Executive Chairman Justice N. Koteshwar, National Institute of Public Corporation and Child Development की Deputy Director D.K. Saikia, Manipur Commission for Child Rights की Chairman S. Sarat Kumar Sharma, Amadi Legal Services Authority की Member Secretary R.K. Memsana Chingba Miyakana Sarukya ke, Justice and Koteshona, Juvenile Justice Act 2015 na Juvenile Amabu Karam na Loina Gani Amasung, Maki Kongtang Adu Achumba Amasung Apabada Lamjing Duna, Apaba Mi Ama, Uhenna Bagi Maramda Yamna Mapung Pana Pali. District Child Protection Unit na angang singi phibam yengsinbaga loinana marilaina ba report pikatpa amasung mob justice ki sanabi amalairiba asidagi angang singbu lapthok hananaba amasung rule amadi law mapung phana chana hanbada ahenba thaudang logadabani haike. David Copperfield gaga dum makan ki mayam se how children are compelled to commit which we consider crimes. Moidi khangge banateba moidi khang ponde moi torise mi na hairaga tohonbagumba actually they don't realize that they are committing a crime. Madugi understanding child psychology se then can we subject them? Adu ragadi koina normal criminal system se mohi to hongadra sakhi puthokdana case tawna bail tawna jail tawna no. So there was a thinking thought process masiri to hona de angang di because they are presumed to be innocent. I wakhan unche puraga another system am puthoraya. That is what we are dealing with. The Juvenile Justice Act 2015, earlier 2086. Moirang Kampu Gram Panchayat ki Pradhan Laurembam Indiragi Moirang Kampu Khewa Mapalda Laiba Yumgi Thongal Mayada Sakangdaba Singna Bom ama thamlamle ngasi ayuk bom adu thengnarakibani bom Scott na asoyangam yaudana lokthokre thododagi matangda Pradhan Indirana phongdorakpada kari maramgi kanana bom asi thamlamlibano haiba sabsaba khangde Mangonda Hana Selgi demand Tawkiba Amadi Kelakiba Amataletre, Niamgi Seba Tawduna Ladiba Mangonda Asigumba Ken Kangan Bagi Tabagasi, Matunda Amukana Tobigan Haina Apple Torukle. I Shama Nada Bora di Pay, Nari Banina Karimaram, the Angonda di Malam, the Lady Basulite, Aduga, City Gadabani, Sitogadaban, Hibasulite, Aduga, Away Pansaki, Wena, I Niamasida, I Tabak Pazanadi, I Dr. Sabani. Adubu ay masidayda ay na tabak amatta matta khotpa kaigumba amatta su laite baza mayam na ju thigapiraga su khangani masidayda aduna kari marangino haibasi miyamda koigi nagumba amana masi sengna sengtokpiu haibasi aya masi haibadu. Writers Forum Imphal amadi Manipur State Kala Academy anina punna sinduna saireng thiba masung quiz sangdamnaba thorum ama ngasi Manipur Press Club ta pangthukre. Writers Forum Imphal gi Vice President I Basantana Thoromapu oiduna pangthokiba thorum aduda tongan ba school dagi lakpa mahiroi kyana sangdamna badura sarukya ke Writers Forum gi hanagi General Secretary Laishram Samorendrona damdam masigi literature sakot hanana amadi masibu awangba thakta thangatna bagi pandamda hagolagli ba angang singda inot piba oina sereng thiba amadi quiz sangdamna basi pangthokpani haike Ekoi literature Support Pop Amadi, Masibu, and Hatan ekoi hope liba, ekoi angang singati, kangan ragati, ekoi luar kadaba, ekoi literature ki masakati, kangan ragati ekoi ariya. Rim samadi Jennings ke employees singna pendabagi natraga makoi gi hak phangnana ba matam gi mari laina ba authority da wakat pa masung taksin ba mathau tai employees singi taliba hak adu phangnana ba thabak lepadi langari Layang sangda nabagi damak Manipur gi Katin Koya dagi miyoi lesing kaya namit khudingi laglibani haina
Indigenous Peoples of Kangleipak Ipakna Thadorokpa Cherol Amana Khangalakle. Anabada Mantiknaduna strike Toroidabani. Amarumda Hospital Sing Asida admit Togduna Ladiba Anaba Sing Amadi routine operation Togadaba Singna Tenariba Kudung Sadaba Sing Adusu Kangadabani Hari. Hospital Singda Tabak Toriba Doctor Singna Masagi duty Hundukaga. Private Hospital Singda practice Toba Amadi operation Toba Kudaktagi Lepkadabani Haina Cherola Sina Makatana Kangalakle. How's Aten November? Break matung na mayang mutaram nokchari. Tha sige tang tarapapod dagi luang thangam da laiba Liberal College ki ahanba College Week celebration thoram ngasi. Liberal College ki multipurpose hall da loisin kre. Liberal College Students Union na college sige governing body gi lamjing makhada chatharakiba College Week celebration loisin bagi thoram da hengang kendra gi MLA N Biren, Liberal College ki principal in charge W Betawi Devi, College governing body gi chairman Mani Chandra Singh amasung Secretary L. Nimai Chan Singhana Maru Oiba Mirsing Wena Saruk Yake. College Week celebration na sida pangthukiba tongan basangdamnaba singda makok matang taraba singda manamatung piduna ikai kumnabutke. Bisnupur City Block ki manungda laiba Kainaw Gram Panchayat ki Ward number 13 gi Gram Sabha mifam ngasi Kainaw Thongkong Community Hall da pangthukre. Thoram maduda Bisnupur gi DC M Hare Krishna Singh, SDO Radhakanta Singh, BDO L Manikanta Singh, Pradhan W Homeshwar Singhana Maru Oiba Mirsing Wena Saruk Yake. DC M Hare Krishna na Nipong Kudingmagna Isagi Bot Thadabagi Hak asi Niyom Chumna Sijinabiu Isagi Bot Thadabagi Hak Yonba Amadi Mina Kelaga Isana Apamba Misak Kanduna Bot Thadabagi Hak Adu Mangan Biganu Haike Prajada Wahidi Chawna Piba Bharat Sarkar ki Sumvidhan Piba Kunai Bhoti Matang Kek Yorapada Kanana Tolong Yamna Chai Kamadu Khandaki Makta Isha Bhot Lundiganu Nina Thangata Suchatiganu Kadachina Bayagana Yamna Sena Kinga Kandaraga Achunga Mil Ama Hadachegaki Wali Mama Lobiu Moregi Additional Deputy Commissioner N. Gojendra Singhana Luchingba Official Team Amana Technopol Kendragi Manung Sanba Polling Station 42/49 dagi 42/70 Fawada Laiba Bot Thadagadaba Polling Station Singi Fibam Yangsin Kret
लाकदौरिबा 13 सुबा मणिपुर विधान सभा मिखलगा मरी लेनना पुनः पोलिंग स्टेशन कुनिथो यंगसिनखे पोलिंग स्टेशन 2/3 की फिवम चारमदबा थेंगनबदगी मरी लेनबा अथॉरिटी दा रिपोर्ट पीखरे लाकदौरिबा मिखल असिगी मांगोइनना वोट थादबा यारबा मियोसिंगना मरी लेनबा डॉक्यूमेंट सिंग थाजिंदुना वोटर आईडी पाइननबा होनबियु हाइना ADCN गोजेंद्र सिंहना फोंदुखे हेन सोचलब्रा नत्रगा सेमजिलब्रा कोप्रा है हाबे चेक तबोइना आइनो पोलिंग स्टेशन से पुलिस रे चेंग अछि ससरुबनि अयामना फरेन लौजे पुलिस स्टेशन से थोइना तोय काय फगे वोट थादबा यारो तबा दुगुंबदि थोइना थेनाते आइनो फंगदे सिंग फंगद्रा मै फंगद्रा हाय पोलिंग पार्टी लापदा याम वागद्रा हाइदि वोट थादबदा यामना चिनगद्रा हाइदि नुंगाइ रोइद्रा वोटर सिंग नुंगाइ रोइद्रा नत्रगा पोलिंग पार्टी दो नुंगाइ रोइद्रा का हाबदि मफम लेब्रा लेतबा तो ai चलगा चेक तौजबनि ngasi इनर लाइन परमिट की वाफम नाथैरगा MLA खरदी पार्टी दगी सोंथोक सोंसिन तौदुना लेरे हाइना आम आदमी पार्टी मणिपुरना थादोरक चेरोल अमना खंगलखे ऑफिस अमदगी अतवसांग ओइदुना सेंजा थुमजा तौदुना क्रोरपति ओइरबा नत्रगा ठिकादार अचौबो ओइबा मियोइदा अमदी सोंथोक सोंसिन हैरबा MLA दा हन्ना वोट पीबा तोकलसी हाइरे उत्तराखंड की रानीखैदा सितंबर की तांग 13 19 फाव पांगथोखिबा 13 सुबा ओकिन 1 सोरिन रियो नेशनल कराटे डो चैंपियनशिप माइनॉरिटीज एसोसिएशन ऑफ कराटे डो एंड आइकिडो मणिपुर की सानरुसिंगना गोल्ड मेडल 3 सिल्वर मेडल 3 अमदे ब्रॉन्ज मेडल 3 लौरक्ले हाइरे हौजिक मरोइबा पाव अमु अथिंग थुगाइदुना मणिपुर चंगलखिबा नन लोकल सिमी 19 देसी ILPS न फारे ISP पाउमी ताबिरवा सिंबम कहना खुरुमदरी